Saliba Senwa Sahi Asigi Mars Power the Siznagadaba Supplementary Grant Punitoi upon the Senpum Lupa Crow Lisnani Chohum Meftra Lak Mari Lisnyaki Matoki Senpum Assembly in the past Okre. Assam, Arunachal Pradesh, Mizoram, Manipur Amadi, Nagaland, Warren Yao the Nami Emabu Faba Gamadi, Mapamabu Search Tovagi Sakti, Assam Rifles, the Union Government Piragani Heidi. Tinungai Mamang Pata Bart Sangsuri Sabagi Mahuta, Usek Singaki Sendibuki Taudang, Miam the Sinavi Haina, Tinungai Nami Singna, Langaki Poning, Sinselakli. Amasung Manipur dasu Malemgi Mamalo Numit ki Thaurom Manipur Lengaki Directorate of Language Planning and Implementation of Sindh na Pangthokre. Mayam Kurumzari Adom Basi Impact News ni ay takalamam Siam kanan hauze pungza si Pawbagi Maruba Pausing Miam the Pizari. Manipur Assembly ki taramatoi suba mifamgi tare suba session gi nini sanmunumita Manipur lengakna kumjal sini taranipan taramapanda tongan ba department singna kumjal sini taramapan mars lora pafawada sijin nagadaba supplementary demand grant nipunithoi gi apun senpham lupa crore lisngani ga chahum meftra lak mariga lisng yankai matogi senpham pass tawkre. Demand sing manungda Department of Tribal Affairs and Hills Development ki oina khwaida gi yamba budget ke senpham lupa crore lisingani ga satruk hom lisingani ga ngakpigani crore sani homponi thoiga lag homudra lising nipamatoi oike. Water Resources Department ki oina lupa crore sani kunthra mapanga lag kunmathoi ge lising kunthra homdoi. Police ki oina lupa crore chamani pu homdoi lag hompumapa lising yakai lising kunmanga. Public Works Department ki oina lupa crore chamanipu taruk lak humudra taruka lising humudra taret. Municipal Administration Housing and Urban Development ki lupa crore chamanipu mapan galak taruk lising humpunitoi. Public Health Engineering ki oina lupa crore chamanipu mapan galak mefutra lising kuntranipan. Minorities and other backward classes and scheduled caste department ki oina lupa crore chama humudra nithoiga lak humudra taret lising hompunipan yauri. Nakalamoram na ngasigi mifam maduna kumjal suni taramani taramanga ki oina public health engineering ki oina lupa lak amaga lising yang kaimanga ki access grand house na pass tau ki lonina kumjal suni taramanga Tarataruki oina tongan ba demand ni pangi access grand lupa crore chamnga taraga lag humpumanga lising maripugi budget ke senpam su pass taubada ngasigi mipamaduna amatoina yanaki. Ngasi sataki ba assembly session adu gi saruk am oina deputy minister gi Manipuri ba finance minister Yumnam Joy Kumana the Manipur appropriation number 1 bill 2019 the Manipur appropriation number 3 bill 2019 Manipur appropriation number 4 bill 2019 amadi Manipur appropriation number 5 bill 2019 house ki ayaba lauraba matung introduce tawke. Nakalamoram na ngasigi mifam gi saruk am oina jera awagi khudong sab lauraga Congress ki MLA RK Imona hauzik mahirulup kayana Board of Second Education Manipur ki makhada laiba school singi elementary dagi hauraga high school level fawbagi larik fangdabagi wathok ama lakliba asiga mari lenana education minister na atuba matamda miyeng sangbiduna mahiru singi larik asi atuba matamda fangan biu so haike. Calling attention ki khudong sab lauraga Congress ki MLA Ranjit na Wangu Ithaidagi Wangu Lupa Marufki PMGSY gi makhada lairiba lambi asi phibam phattabana maram oiraga maike edonda lairiba khoi saundaraba miyamna indefinite road blockade tauba asina maram oiraga lambi asi chaliba maru oina class 10 amasung class 12 exam thariba singda yamna khodong sadaba ama mayokna riba asi athubada works minister na pong singsim yuhain appeal tauke. Lambi asi siambagi mingda thekadar amana lambi siambagi chanakanglon thugairaba Tauningbada taubana maram oiraga maike adom da leriba miyamda hena nungaitaba ama ohele hainasu MLA ke Ranjitna Works Minister ki puning singsin ke
calling attention ki pakum piradana Works Minister Thongam Biswajitna lambi asi Mars 38 fawagi manungda semjinjage Miyamna lambi tingbagi khongjang mahiroi amasung general public ki khallaga handokpiyu haina appeal tauki Hariba lambi se khoi estimate chaba loire 55.16 lakhs tai adu ba khoi hariba je paisa je krai dagi lauga dage haiba akhoi gi leriba state ki paisa dagi ju hek paisen ba yada ba adu any other source dagi pai ba yada ba adu tawda ba akhoi khuji akhoi gi internet leriba package atai atai de saving leriba postings dagi akhoi state edition ama loraga madu tawna ba tawsi madu honorable leader of the house akhoi honorable chief minister gi akhoi gi kano du thaga laga mongon du knowledge ama thamaga madu tawraga di mari lambi semba yana na kanna khanari ngai dani serak ta akhoi ban blockade tawsela ipot lambi thong haibasi koi chawkhat khongthang sida khwai dagi darkar leibasi connectivity ni connectivity leitaba matam puna maktat kani house dum assurance pijage commitment thamjage adum ai hachaliba 31st pass pau gi manungda adu phau yogdaba su yai adu manungda hariba lambi si koi praja mayam da khusinagani Assam, Arunachal Pradesh, Manipur, Mizoram, Nagaland, Hariba, North East ki state singasida Assam Rifles ki personal singna warrant yaudana miyoi amabu fabagi natraga mapam amabu search tawbagi sakti piragani haina Union Government hairi Union Home Ministry ki notification amagi matung ina Code of Criminal Procedure CRPC gi makhada Assam Rifles ki khwaida ki pick rank ta leiba personnel amadasu sakti asi piri haina Guwahati da base tawba North East now cover news portal amada policy fonglakle hariba paw asimak India Today Z News News 18 amadi Times of India gi portal singda su fonglakle Government ke notification asigi matung ina Assam Rifles ki personal singna CRPC ke section nipumatoi ke subsection 1 section 47 48 49 51 53 54 149 150 151 amasung 152 gi makhada hariba power se sijinaraga amadi masagi duty sing tawgani hairi adubu hariba power asi Assam Arunachal Pradesh Manipur Mizoram amadi Nagaland gi ngamkhai da laiba district singda sanagani hairi Thinungai ki mamang pata bat seng suri sabagi mahuta usek sing ngakpi senbiba ki thaudang miyam da sinabi haina Thinungai gi ngami miyam da lenga ki puning sing silakli ngasi Manipur press lata pawmi singuna amada JC against the announcement of bat seng suri at Thinungai gi vice president Tongbram Nanaung hai Thinungai gi miyam asi chada mafitra henbadi ngami ngaktani Thinungai mamang pata hector chamag ahum dasmik amasino pak sauba lamda bat seng suri asi sajan kiba tarbadi ngami sing supam nompam leitaduna akai ba mayam ama lakani hainasu mipai ba phongdoki magna makhatana pat asi usek singi sumakoni makoi su adumak leijasanu adubo bat seng suri asidi atoba mapamama da hongdok pikhu haina lengak taksilakli pawgi miphamada saruya ki ba JC asigi secretary Naurem Nabasandrana United Committee of Thinungai haiba bat seng suri saragani haina laukthok lamdaida sem ki balup asina social media da bat seng suri asi sabada Thinungai gi ngami miyamna yaningda bamata laiti haribu wafam adusu aranmani haina sengdorakli Thinungai da khoi na ngasi fawbada ingna chikna santi oina hingba ngamiba asi karigino hairagadi loktak sigi mapanani akoiba round da lokta akhoi gi khun gi akoiba round da akhoi gi thabak sunanabagi hak leite loktak leitrabadi akhoi gi punsi mangani aduna akhoi loktak ki punsi lokta asibu akhoi ngami singmi gi damak khallaga Thinungai mamangda leiriba mafam asibu akhoi gi damak ning tamna akhoi thabak sujage United Committee Thinungai na social media da thadokhiba serol amada akhoi gi nga phabam di jamna lei Thinungai mamang se natarabasu maya impan phawba chatlaga nga phaba jai haiba wafam amasu pali tasengna hairabada Thinungai da nga phariba praja singsi nupi oibi kaya marum nupa kaya maram akhoi sahi humbuda helaba ahal lamanjing sujauri bani makoina matau karamna Thinungai gi mamang pata maning tamna phajaramado hadoga maya impan tana nga phaba satkedu masi oithokdaba akhoi ngami sinmi singna matau karamna loktak pata tangjaduna hingli haibase khangdaba mioi khara khangna masagi oijaba thinabagi damta akhoi gi mayamda utchai bani haina lawi ngasi February kunmathoi malemgi mamalongi numit ki thormasi Manipur so Manipur lenga ki Directorate of Language Planning and Implementation sindana Manipur press lapta pang thokre Indigenous Languages Matter for Development Peace Building and Reconciliation haiba UNESCO na
kumsi sahi gi piba themda pangthopa thoram aduda seminar amadi saidin nabana mapungoiba pasak oiki. Directorate of Language Planning and Implementation ki Director L. Mahavi na fongdolakpada Manipur da lairiba tongan ba forup singi lon singbo yokhanabagi pandamda thauramasi pangthokpani hairi. DM College of Arts ki Manipuri Department ki Hanagi Head of Department Dr. Toksom Ibohonbina Moderator oikiba seminar aduda Manipur da lairiba tongan ba lon singi maramda khang hairiba singna paper kaya pathoki. अखोना सिंजरी सिगी नुंगी ओइबा अखोगी मरोइबा पाउजेलदी करिनो हाइबबो अखोगी ngangnariba imalol se nomu tapna अखोगी मसिंग हंधरकपा ngangnaba migi masing हंधरकपा हाइबदी लोल से पिक्सेलकपगी मोंग लाकपा से मसि तौदनबगी दमकता अखोना इमालोन से हेना योखटनबा हेना तोइना सिननबा मदुगी पांदम अमदा अखोगी सिनरिबा मियोइसिंग मफमदा पाउजेल म पिजाबो ओइना सिंजाबने Kavuirongmai Dialect Research Committee na sinduna UN International Mother Language Day ki palon thoram pangthokre thoromasi speak mother tongue haiba thimda thangwaiban assembly constituency ki manungsan na tarung community hall da pangthokibani ngasige thoromadu da sar yakiba singna mamalon musilakpana tunglam satak oirakada ba phiba amasung isagi identity amadi nat ngak na satna ba hotnabada irol na lawdiba thawdang singi matang da su wafam kaya thamnaki. Thawal district ke tongan ba bafam sing da so malem gi imalong gi numit ki palon thoram pangthoki palon thoromasi Thawal College amasung Wangzing da pangthoki Thawal College ki oina English amasung Manipuri Department apuna silaga college asig staff conference hall da pangthoki nakalamorom da Wangzing Junior High School da Khorirol Sandoklup Wangzing na sinduna su thoromasi pangthoki. Singjamai to Lilong United Clubs Organization Sluko na kon ba mafam sing haibadi Singjamai da Lilong Fawb gi manungda Imphal Turel gi maning amasung Nambul Turel gi mamang thangba mafam sing da lariba agricultural land sing da makalamatagi business establishment amasung yum kai da sing ba amata sajin ba yaroi amadi Mailenaba department sing na so wafamasi yeng sinbiyo haina organization na sina thokpa sirula mada khangalakli amaromda Manipur University dagi Lilong Thong Fawbagi marata lairiba matam kuina semjin bidraba national highway ge saruk asi ataba matam da semjin binaba so sirula sina makata na lenga ki puning singsilakli lamdamasi ge tungi damak yengduna yalomi sing kanjana ba lengakta taksinba wakat khongsan ama lakliba March ahumda pangtholagani State asida kundariba Yelomi Furup Singh mapungoina maitai Singh asi lebak asi ke constitution gi oina safeguard ama oina lehogdrabade mutkiba yaba phibam amada lairi haina coordinating body of scheduled tribe demand committee ke convener L Romesh na fongdorakli committee asina sinna konung mamangda leiba herikon ge office ta pangthoki ba pawmi singuna amada Romesh na makha tan hai March ahumgi ayupung tarataba matamdagi thamoiban thau ground dagi hauraga konung lang pak fawba miyam gi oiba asoba khongset na masatkani hariba wakat khongset asida Manipur da khundamindari ba yalomi mipung khudimakna tholaktuna lamdamasigi yalomi sing asigi kanjana bagi damakta saruk yabiu hainasu appeal tauki Yellow fruit amoy na matamamada Southeast Asia da mag empire si pak sandokna China yogna sandokamba sunglaba empire sandokamba maitai se ngasidi India da puluraba matungdagi akoi ngasidi mipaiba tukatpa amadi akiba kaya ma ikoi faruk tukti Assam da handak Lok Sabha na Assam gi community taruk yaukhiba loinana North East da constitutional protection pidaba North East da constitution gi safeguard laitaba du community se maitai khutanga lakadoriba ahongba awonba mayam sidagi ikoi kanjahona bodama kalhona bodama lakadoriba tang ahum sida mass protest ama tawrakanda sarkar da athuba matamda central government recommendation thabiu habi ikoina taksan mi khongchat ama khap miyam gi satkadori Apunba civil society moirang tu torvungna lamdamasigi mafam khodimakta cheliba passenger pothoposin tawriba autorikso winga magic van sing na lawriba vara asi lenga na yengsim yu haina paujilakli association asina thadorakpa sirulamagi matungina gari vara wangna lawriba asigi matangda thasigi aroiba namit fawbada mainaba authority na miyeng sangtrabadi miyam gi yengduna akan bakhongjang sangsilagani suhairi
Welfare Association for the Blind Takyelgi Kutrama Palak Subamapok Kuman Thoram Pang Thokre Thoram Asiga Mari Lenana Blind Girls Hostel Ama Pasoi Kendragi MLA AK Mirabai na Maikum Hangdok Kibagalunina Taram Dedak Suba Livestream Gauramani Memorial Award for the Visually Handicapped 2019 gi Manasu and Thokre Ngasigi Thoramadu Atoba Mitungel Oikibi MLA Miravaina Haksangi Asoiba Laitaba Singna definitely able Oiraba Singdagi Tamzaningai Oiba Sinpam Kayalay Makoibu Hantana Yangbagi Mahuta Ikai Konabu Utuna Mipum Kudimak Kenaba Laiti Haibagi Wakalonda Lipinase MLA Local Area Development Fundgi Sentang Makada Ngasi Maikom Hangdok Liba Hostel Asigi Fencing Khananaba Amadi Hostel Asigi Warden Ama Tamduna Tagi Senpam Mahakna Ngamliba Fauba Mating Pang na Nabahonagani Haike Padmasuri Livestream Nabakiso gi Apok Pagi Ming the Katpa Tarahumdolak Suba Livestream Gauramani Memorial Award 2019 gi Oina Sangnaribi Saisakpi Mandakini Takelamamda Kusinaduna Punging Tawutki Tachengnamak aigoi lemoriba ngasigi lak manga dunati aikoina yobangam dabanina land development taunaba honabada tongan ba makhangi masigi construction ji loisanaba honabada hojik powder round about kayam changabage haibatugi total engonda leitri adubo hojiki leiriba walhoriba fencing ase atuba matamda aikoigi leiriba aikoigi yot aikoigi kariapta school sidokbada phangakpa aiko yot khara leire aikoi leiriba tongan ba macha khara leiriba duga hapchale haraga masi atuba matamda fencing se ai choidana maki tawjarage haibasima ai mayamda tamjari Electoral roll the Ming Sandriba Masagi Saitara Nipan Suraba Botaraba Oibagi eligible the Oiraba Mio Singna Lalaba February Kulumde Masukun Marida Infal West District Assembly Constituency Punamaki Polling Station Singda Pangto Kaduriba Special Cam Asida Ming Saloduna Lalaba Lok Sabha Mikalda Saru Yahuduna District Election Officer Infal West Siramana Pauze Lakli Vihar ke laktuna sana semagi namada sana huralamagi wahauda senaba Bihari masataru maite council more na fare mafamadu ki phama pauda Bihar ke lakpamioi anina more da laiba nupi amadi numit nini ki mamangda sana masu phajana amadi apama design sembi gani haiduna sembi ki hairi adabo numit nini ki matung da sana gi masu ado khenarak padagi sana sapamamada changduna sana adu sek tarubada Kori ga Yansinaduna Sarambani Kanglakpadagi, Maite Council Moreda, Nupi Adana Wakalaki. Wakadadugi Matungi na Maite Council Moregi, volunteers sing Natibo Humduna, Mui Ani Ado, Fagat Lakibani Hairi, Faraba Bihari Ani Ado, Lalan Saha Amasung, Tuna Kumarni. Maite Council Moregi President M. Toibana, Fondol Paki Matungina, Makoi Anina Haidor Padagi, Duri Saha, Saravan Saha, Kasi Saha Amadi, Ramdev Saha Kauba Makoiga Lakminaba Mioi Mari Amaso Makatana Fakat Pangam Ki Hairi. All Manipur Students Union MSUG session listening tara mapan gi matam loi silapa galunena lup asegi join special miphamna lagliba mars ani da pangtho lagani haina cherloma da hairi lunena pangtho kaduriba join special mipham asida session listening tara mapan kunma thoi gi thaupu basing khanana bagi mikhal gi matang da su khanaragani hairi mipham asida MSUG thaumi singna saru yanaba cherlo sina makata na pauji lakli How's Matanga Swaida, break a matang lozage, break a matunda. SSA Madi Ramsagi Oza sing Namakoi Oiba Tongan Tongan Wakat sing da Haukiba February Maridagi, Matau Tauba, Lepki Badagi, School Kayada Kodong Sada Mamai Unabagi Pau, Amadi, Manipur Maling Tongan Tongi Pau sing Pudan Laxage, Impact Nespo, Ming Tadlevi. Break a matunda Taran Moxeri Hosimahada Pauda. Sarva Siksya Avian SSA amasung Ramsagi Oza sing Namakoi Oiba Tongan Tongan Wakat sing da Haukiba February Maridagi, Matau Tauba Lepki Badagi, Manipur Tongan Tongan Bamafam sing the Laiba, Lengak School Kayada, Kodong Sadabakaya, Mayong Nare. Hiramasigi Matangda, Impact News ki Tongan Tongan Bamafam sing the Laiba School sing the Satlu Bamatamda, School sing Aduda, Oza Watpan Manamoraga, Ladibo Oza sing the Yamna Changna, Awaba Mayong Naramatang Naraki. School Karadadi classroom amakakta tongan tongan class sing punna larik taklam bafawa thengdaraki Oza watpasin maram orega class masing suna tawbang amdaba lenga ki school kaya yauri haina Oza singna phongdok narakli adubo school Karadadi lanai naha karana volunteer ona larik tak padamateng panglambasu Impact News na thengdaraki
स्कूल चर्ची है प्रोग्राम से ओजासिंग स्कूल काद्रगदी मधु इफेक्ट तौरकदबनीना स्कूल चर्ची है मिशन असी माई पाहनगे है तारदी ओजासिंग की प्रॉब्लम सिंगसिसु सॉल्व तौब अमा दरकार ले ओजासिंग की डिमांड से मरुएना था मापन तरा तोलो फंगतबगी प्रॉब्लम से मरुएना अखोइगी ओजासिंग की पुंसिरोन द राइट टू लाइफ ता याम थिना चैलेंज तौबा पोट अमने मरुएना आंगांगी मिंग चनबगी लाइबगी यामना प्रॉब्लम लाइबा मतम तो आंगांसिंदुना सुंगा हाइता हंगागा लाइबदो अखोइ ओजा मैम दो करम कांदा लाकनी खोटकनी हाइदना अदुम हंगागा लाइबा अदुना मखोइगी स्ट्राइक हौजी हौजी चथरबसिसु यामना थुना यासनबदी पोरहनिंगे ममा पाना आंगांसिंगसि थारकपनिना अखोइगी ममा पाना गवर्नमेंटगी स्कूलदा थाजरंबदो मोइसे अमु हौरा माले कैनोम तौरेने सरकार की स्कूल से ओजासु लेते हाइबगी वखलोन अमा फावबा अमदी आंगांग कारइबसिंगसिना स्कूल दो फुल ओइना तौद्रबनिना ओजा लेतबनिना ओजा असंगमना हंजन हंजन चंगबा हंजन मसकसे उरु लेरगा तौबदा आंगांसिंगसु मुत लेतब माली हौजी लेंगाक अमसुंग ओजासिंग मरक्ता मुंगनब असिना मरम ओरगा क्लास निंगथिना तौबीदबना लेंगाक स्कूल सिंगदा मसा मसु तमलुबा ममा पासिंगना निंगमदब वाफम कयासु इम्पैक्ट न्यूज ता फोंगदोंग नरकले सही असि जनवरी 13 स्कूल सिंग क्लास हौख्रबसु ngasi फावबा तमननबा लाइरिक पीद्रिंगी सेरक असिदा हनक अमुक ओजासिंग खोंजंग असिना मरम ओरगा करिनुंगी लेंगाक स्कूलदा मसा मसु तमलुबनो हाइबा अदु यौरे थोंग असिना लेंगाकना हौदोखिबा स्कूल ससी हाइबा मिशन अदु माई पाकनी हाइबा थाजबा लैत्रे हाइना फोंगदोंग नरकले लोइनना माइरुइ सिंगसु पैसा पाइबा लानाई स्कूलदा तमनिबा ममानबा सिंगना तमनिबा अदुगुमना मखोइसु निंगथिना लाइरिक तमनिंगी हाइनासु मखा ताना फोंगदोंग नरकले अखोइसु आंगांसे फागद्राना गवर्नमेंट स्कूलदा तमहनजरुबनी अदुबु फजना तंबिद्रामिना अखोइसु प्राइवेट स्कूलदा ngamba ngamdabara थानिंगबगी वाखल अमा लाए अखोइदी सिदा लाइक तमगे लाकुने ओजासिंगी स्ट्राइट अम तौसे अखोइ क्लास सु चांगनाइना तौद्रे ओजा सुदबदगी अदुना अखोइदी लाइर मचानिना लाइक तमसु प्राइवेट स्कूल न कांगमदबनिना सिदा गवर्नमेंट स्कूल लाए ओजासिंगजी मोइगी स्ट्राइट तौरिबसि जाजिनरगा ओजासिंगजी चांगनाइना काबदुने पामदब मियंग चंगबिद्रिबा असिना मणिपुर की एजुकेशन सिस्टम दा पालिबा लेंगा असिना मिराइरबा हाइबसि हंगनाइ ओरि अमरोंदना महैरोइसिंगी मांगख्रबा मतम असिगी कंपेंसेशन असि मणिपुर लेंगाना पीगदौरिब्रा नत्रगा खोंजंग चंगसिलिबा ओजासिंगना पीगदौरिबा हाइबसिनि इम्पैक्ट न्यूज की कैमरा पर्सन छापम हेनरगे लोइना पाउदम जरिबा इसा एलाम मुसुक इम्फाल राजसी बैगचंद्र लेखिदबगी सही चनी कुनमाथोई सुबनिंग सिंह थौरम हंदक सही की ओइना गुजरात के द्वारिकाद पांगथोलकनी हाइना राजश्री बैगचंद्र कल्चरल फाउंडेशन मणिपुर के मेंबर के ब्रजमनीना फोंदोरकले हिरमसगी मताना ngasi सेगारोट थौदा बाबुक लेकाइदा लेबा लुब असिग ऑफिसता पांगथोकिबा पाउमिस उनबा अमदा ब्रजमनीना मखा तान हाय लुब असिना लमदम असिगी नाट जगोई इसै अमदे लाइनिंगबु योखननबा होनबदा असोब थौदांग लौरंबा राजश्री बैगचंद्रबु निंगसिंगदुना सही खुदिंग इंडिया की तोंगान तोंगान मफम कयादा थौरम सिंह पांगथोक्तुना लाकले हंदक सही की ओइनसु लाकलेबा सेप्टेम्बर 15 अक्टोबर अमा फावबा नुमित हुमनी सुपना पांगथोकदरिबा निंगसिंग थौरम असिगी मनुंग सन्ना लमदम असिगी जगोई इसै थांगता वारिलिबना सिंगबा थौरम कया पांगथोलुगने मसिगी मथक्ता गुजरात के तोंगान तोंगानबा मफम कयादा लैबा तीर्थसिंगदसु तरपोन कटकनी मरमसिना हारिबा थौरम असि मपुंग फाना पांगथोकननबा होनबदा लमदम असिगी मियामना मपुंग फाना मतेंग पांगबियु हाइनसु मांगना मखाताना अपील तौखि थौरम असि पांगथोकनबगीदमक्ता मणिपुर की महाराजा लैसेंबा सनाजाउबना सियामिन ओइबा सब कमिटी मसु सेमले हाइखि राजर्षि भाग्यचंद्र के खुटोल ने लौनरबा संकीर्तन रासलीला अदुगा मखा तारकपा गौरलीला सनसेनबा वारीलेबा पुंग मखल सिंह चोलम कया थांगता भागवतम गीता न चिंग नैनबा यावन ngमलिबा मखै पाक सन्न संदोक्तुना खंगनबा हाइबसे फाउंडेशन की पांदमसु ओइबनिना कुमसीगी ओइना राजर्षि भाग्यचंद्र की चही चनी के कुनमाथोय सुबा पुण्यतिथि गुजरात राज्य के मनुंग चनबा द्वारका द पांगथोकपा हाइना फाउंडेशन ना वारेप लौरे कला अमसुंग संस्कृतिबु नुंगसिबिबा मिओइसिंगना इरमदमगी तांगलबा पोथोकसिंग असे मालेम पुंबदा खंगहननबा होटनजरिबा फाउंडेशन की थबक थौरमदा टेंगबांग पिबियु इम्फाल वेस्ट डिस्ट्रिक्ट की पौना बाजार एरिया दंगसी अयुक इम्फाल वेस्ट कमांडो की टीम ना थीबोम की थबक सथखरे
Imphal West District Police ki Additional SP Operation TS Krista Tombi ki miyang makhada ngase pung 3:50 dagi pung 9:50 fauba Pauna Bazaar gi Mahavi dagi Evol Cycle Masjid dagi Kakhulong amasung Maharani Thong dagi na Polo Ground fauba Imphal West Commando gi timna thiboma gi thabak adu sathakibani Tibumba ki tabak sathaki bafam singa du dagi miyoi saunga kuntra tadet ki verification sathaki maduda masa gi saktak se yaudaba miyoi kun fagat ki bagolena makata na wahang pahong na bagi damakta City Police Station da sinakre. Lagliba Lok Sabha election da Bishnupur district ki oina asauba thaudang laugadoriba video surveillance team VST Video Viewing Team VVT, Accounting Team ATM Media Certification and Monitoring Committee MCMC Singi Oiba Training among District Adugi New Mini Secretariat Complex da Laiba Pansite Resource Center da Pangthokre Hairi. Imphal East District ki Androda Laiba KV ke Imphal East da Taranithoi Suba Scientific Advisory Committee ki mifam pangthoktuna District Aduda ing kumjali sini taramapan kunda Kendra Aduna paikhat kadaba action plan ki matangda khanane nakre mifam adu Central Agricultural University iroi semba ki makhada leiba Director Extension Education ki lamjing makhada Kendra Aduna sinduna pangthokibani ACC amadi Ramsagi makhada leba oza singi pithok tana leidiba tolop matam sana pithok naba honabada education amasung finance department official singi matakta akan mamiyeng sang nanaba Manipur Human Rights Commission na lenga ki puning sing silakli Mayo langpok amadi yua harap matamda kari karamba section thaurang sing lakot kani haibagi matangda Bishnupur Public School ground da mock drill pangthokre Mock drill adu Indian Red Cross Society, International Federation Red Cross Society, New Delhi amasung IRCS National Headquarter gi miyang makhada IRCS Bishnupur branch amasung Imphal West na sindna pangthokibani. Drill adu gi saruk ama yakiba mahiru sing amasung miyamda expert singna mahiu langpok amasung yawa harpa matamda tholakpa sing karamna thengnagani haibagi matangda su takpi tambiki tharamada Bishnupur Fire Service Station gi staff amasung Bishnupur Police personnel sing su saruyaki Khangabok talem na mit laying mamadi ngaudong khangdopagi kem pangthokre kemadu Khangabok Part 3 Gram Panchayat Village Development Organization amasung Siza Care Foundation ga khusam naraga National Program for Control of Blindness NPCB NRM scheme gi makhada pangthokibani minamadi ngaudong laina khangdok nanaba kemadu Khangabok Part 3 kha khundondagi Kundon ki primary school da pangthokibani ngasugi kemada miyoi chani taratare test obada miyo kunthra cataract leire haiba khamngamki masigi manung da miyoi tarahumdoi di hayeng sizo hospital da lemna surgery tauna na bapukre loinana operation ki mathau taba patient singda sizo hospital na lemna operation ki khodong sabasu pigani hairi Mahatma Gandhi ki sei chama yankai suba mapok kumonga mari lena New Delhi ki Rajghat gi lamthara kiba car rally ngasi jiribam da lamthungkre Myanmar gi Yangon da lamthungpham oigadori ba car rally adu jiribam gi jila parishad case Janaki Devi amasung miyamna haraugte yamna okre Salibatha Sidagi Jiribamda Maya Kavanisa ki Mayokta Kanglai Park Students Association ki Jiribam District Council akan mamiyang sang bahurgani haina sirla mata kangalakli. Imphal East District manung sanalaiba New Sekunda Nisana Mahiroi Kunai da Piba Saitiang Haiba Hiramda Academic Awareness Program mapang thokre Kadana Sinduna Awareness Program adu New Sekunda laiba Covenant English School da pang thokibani. Hauzik sanabagi pauda
FC Imphal amasung VSAI Thamiban Anina Akanba KC Ahanba KC Memorial Veteran Football Tournament ki final de lamba taunaragani. Imphal East ki manung sanalaiba Sector Sporting Club ki sanabong sataraki ba tournament sing ngasi sana ki ahanba semi final ki match aduda FC Imphal ki sanaroi A Dilipna match ki taramapan suba minute san ki ba match asigi amatangari ba panjal aduna Flam Imphal ba panjal amba sinoda maiti ba piraga tournament asigi final samungam ki bane. Satariba Veteran Football Tournament asing ngasi sana ki ba ani suba semi final dana VSAI Thamiban na Musa Sekwan bu panjal mari amada maiti ba pibangam ke tournament asigi final sangraba VSAI Thamiban ki sanaroi utamna match ki kunama su kutramari suba minute sing da panjal ani aduga Romesh na su match ki kutrama panama sini pamato suba minute sing da panjal ani sanmangam ke maiti hauraba Musa Sekwan ki amata ngari ba panjal aduna match ki kunmanga suba minute tak Zofi na san ki bani United Veteran Football Association of Manipur ki miyamakada KC Salama Memorial Trust amasung Sector Sporting Club Sector ani na kusam na dun sa tariba football tournament sa team ni pan saru yari football tournament sa ki final the FC Imphal amasung BSAI thangmiban ani na lamba tangdaragani. Tarisuba let koizam yaima Memorial Veteran Football Tournament Kha Manipur Veteran Football Association Kaksingamadi FC Tasapa Korengai Ani Mai Pakre ngasi akam pat laiba 11 Star Sporting Union ki sanabung sana ki tournament asigi ani sabalikta Kha Manipur Veteran Football Association Kaksing ki sanaroi Y Priona match asigi tarir kuntrambari amade nipumari sumamin sing the panjal ahum sanduna UKFA Uripo Panjal ahum sino the mighty pibangam ke Satariba Football Tournament asigi ngasi sana ki ahum sabalikta na FC Tasapa Korengai na All Manipur Bar Association Uripo Panjal Taruk Amada Mighty Pibangam ki match asin Mai Pakraba FC Tasapa Korengai ki sandaroi Janglun Len Guiti na match ki manga tarir kulumdoi masung kuntaruk subamin sing the Panjal Mari Mekumang Tauthanga masung Mangmal Anina match ki kuntare masung kuntram de subamin sing the Panjal Amam San ki Akampat Veteran Football Association asin Satariba Football Tournament asin team tarahum dan sar yari hayang makata balik match ani sanagani. Mapan Suba Salau Cup Lamlai Kendra Village Wise and Invitees Men's Open Football Tournament OLT Saizangamadi FC Lamlai Ani quarter final Sankre Ngasi Salau Youth Union Club ki sanabung da sana ki ba football tournament sige ahan match ki tara suba minute OLT Saizang ki sandaroi Santos na panjal ama sankrama mat match ki kuntra mapan suba minute Piyuf Z Kundrakpam gi sanaroi biso ko mana panjal amaga sandana match asigi apiba matamda mayok nariba team animak na panjal amam sanaduna match adu draw satpadagi kicks from penalty marks na match asigi akapo gi labak lemna bada oil ti saizang na Piyuf Z Kundrakpam bu panjal manga mari da maite papiwangam ke Saturday ba football tournament asigi ngasi sana ki bani suba match na FC Lamlaina NNC ke nongren ba panjal manga ani da maite papi ki match asigi da mai pakrava FC Lamlai ki sandaro case anosna match asigi anni kumapan kuntramata kuntram de mas kuntrata suba min sing da panjal manga samangam ke Salau Youth Union Club da sin da Saturday ba football tournament asigi team kuntaru na group taruk tau na khai dokto na league match sing da thoin tanari hayeng football tournament asigi makada ba league match ani sanagani. Ahum Saba Sangai Trophy Veteran Football Tournament Mas Kuntrama Thwede ki Pang Thopa Horgani Hairi RK Force and Developers Private Limited ke Sedang Makada United Veteran Football Association Manipur Sindun Imphal ki Mapal Kangzai Bonda Pang Thoka Doriba Veteran Football Tournament asida Mapalam ki team mani yauna UVF e Manipur da Ming Salaba Football Team Tarani Panna Punna Team Kunna Sar Yar Kani Hairi Association asig Secretary Thadra Pasilo Mana Makata na Supa wasi Kangalakli Anisuba Haibok Trophy T20 Cricket Tournament ke semi-final sing Sana Basiam Sakre Ngasiog Lang Tabal Pub Ground Sanagadaba Tournament asig ahum suba quarter final tos ngam kiba YWC Lang Tabal match asig apiba over kunda betting hana sana kiba the wicket ni pan makturaga run sa makun lo ngam ki
masigi pakhom da match asigi anisuba batting sanakiba force Ketrigauna match asigi abibu obakunda wicket ni pantura ga subna gi run chama ahum loduna match asi run taratari maiti banangki match asi da wicket ahum lobangam kiba YWC lang tabal gi bowler Biswasna man of the match taki Sathariba T20 cricket tournament asigi ngasi nongtal sanakiba marisuba quarter final dana tos ngamkiba PTRC pasuina betting hana sanaduna match asigi abibu obakunda wicket ni panturaga run chama kulubangam match asigi anisuba betting sanakiba Riyang Star Nagamapal Obatara Nepal the ball Mangada wicket ahum kak lauraga turaga run sam kudra laudan match asi wicket at the mai papangam ke match asi the run kunmani robangam kiba Riyang Star Nagamapal ge batsman Gelsanna match asi ge man of the match ta ki Manipur Cricket Association in Makada YWC lang Tabana Sen and Saturday cricket tournament Sigi Haying Sanagada Ahan semi final da SCCC Singjamema Song Riyang Star Nagamapalga Anisuba semi final dana YWC lang Tabala Masang PCC Maya Koidi Anina Lamba Tongdaragani. Central Agricultural University Imphal ki College of Agriculture amasung College of Food Technology ki kunmanga sub annual games and sports meet 2018-19 ngasi dagi haukre February kulundai fawba numit humni subna satagadori ba annual games and sports meet ado Kaw Imphal ki Director of Instruction Dr. S Basantana irui semada leba Kaw Imphal ki campus ta hawdok bane sports meet hawdok pa ga marilena Dr. S Basantana fongdok bada India gi Agricultural University Humdramari ke manungda Kaw Imphal na tarahom doi suba position da laiba ngamle masi University asige mahiru singa masang oza sige hona zamanni oiba ngamki bani haina nungai ba subhongdoki The importance of games and sports after a long hectic classes, it gives you a break to refresh your body and mind. The university is trying hard to equip our students in extracurricular activities other than studies alone so that they become perfect citizens of the country. Not only in college level, we are also organizing inter-college youth festivals, youth parliaments, and etc. From this year onwards, we are planning to organize inter-college games and sports meet also in this university. Badminton Masana ki Junior International Grand Prix ki ahoba event oriba Dutch Junior International amasung German Junior 2019 da Mairaba Luangna Indian Junior Team lusing lagani. Event ani asida sarv yagadaba Indian team gi khangalaba sandaroi kun gi maming singarang Badminton Association of Indiana laukthokki bani. Event ani asida boys singles challenge da India gi oina junior ranking da ahan ba mafam kanma ngamliba Mairaba lusingani nupi gi oina under 15 ASEAN Junior Championship the gold medal laurakpa ngamkibi Shamia Imat Faruqi na lusingani hairi. Losilakpada Moriba Pamuhana Saliva Senba Say Asigi Mars Fawa the City Nagadaba supplementary grant for Nitogi upon the Senfam Lupa Crow listening is home Mafra Lak Mari listening at Matoki Senfam Assembly in the past okay. Manipur yaun Assam Arunachal Pradesh Mizoram Nagaland warrant yauden Mioi Amabu Fabagi Amasung Mapam Amabu search Tobagi Sakti Assam Rifles the Union government Piragani Heidi. Tinungai ki Mamang Pata Bart Sengsuri Sabagi Mahuta Usek Singaki Semibagi Taudang Miam the Sinabi Haina Tinungai ki Nami Sing Lengaki Poning Sing Silaki. Amasung Malem ki Mamalo Numit ke Thorom Manipur so Manipur Lenga ki Directorate of Language Planning and Implementation of Sinduna Pangpokre.